Now, Laisana kay harke. Iyamba. Laisa masado tawpam khangda makutu nai wana khangi matawdu da thawba pakhatna. Now, kedore. Aigi wa thaja biraktabra. Ha, aigi wari khangbirabo. Tarabro. Pumnamak lirami iyamba. Adubu yabiraktre. Aigi wabasi khangbiraktre natra. Karamnasu khangni. Angawba aigi thamoise. Sida laisagi mara leiti. Masumini. Thawba sofa da tumin phamthaki Laisana son pikna. Yamba. Laisana. Yamba gi wari bu thawai tana taki. Laisana ne. Laisana haire. Thawba de dumak lupthaduna lei. Mana yetpa mata yauda. Yumdudagi amadi. Yamba dagi chakhigani haire. Thawba harauna mamai non khacha. Ha. Aseng bro now. Fuk hogatuna Laisagi saying ani do pai. Now, aseng bra ayoba. Se, aseng bra ba. Atay kari harke. Laisa thamoy dadi maisa tanathan mapan thokna awaba utpasungamda mapidu taraktana buhatnabada awaba masuoy. Se, now, hayoba. Mahana ke harke. Poketagi lawthoktuna thawbagi makhota chi ema pirai. Yamba, Laisa na hainingba kaya do. Chi sida iduna piraklabani. Thawba ngakchana na chi dubu yengi. Pakat pino Yamba da ayat pagkali shulay roy. Ay kaam talo siluki gi Yamba. Kaado dagi tuna magthoki, thawba chenado hangdok tu na yengi. Da thawba, pakat pigano. Ay na maram oiraga, dagi punsi da ayat pagkali supiram loye. Da na mahag punong sijabado, ay supum na magtare. Singlaba dagi nung sibadodi, thong na jaba oirasano hay na, ay na si isorda ni jagani. Da thawba na nupidugi damak, nisagi ipagtagi laptho itabada, sidagi na nung ayba kariyama muklay ribage. Nupido, achamba nati, mahagputi biyo. Dagi matik jabi di, manata na kanasulay raroy. Mahagpo dagi kutagi nantuan bigano. Aigi di karisukan bigano. Aigi su pandam kaya malay. Aigi pandam dugi tung ina, ay chatlagi. Ay na yung sidalerang matamda. Dadawahan kiba kaya do ay mga piyo. Ay siyum sida ay gidagi da maglaki ba ni. Hazikti dada sumakong chat pagkarangam lai. Sidagihin na nungay ba ay gikarisulayte. Dadagi pun sibu anaw ba mayol amada pibibagi da magda. Dataw ba amadi pabonggi laman hantak mapoksi magidi singbangam ganit hazadre. Aroy boy na si matang hajaramge. Dagi pun sida ay namok hana yelaktan na ba? Divorce petition do signature tawdo na pibiro. Adubu 6 month fawba sudaba na court di je do langkat pa yaroy. Adubu matam do yong na bangay badi ay ngamlooy. Je do da tawba na signature tawbiro. Aduga isu tawzado na nawgi makuta sinajaramge. Ay gidadado na thuklakladi machan ay busoy da nahanglakani. Ay dadagi mapamda kuy na loto na laybas sa ngamlooy. Si matangdi ay aroy boy na tawbiro. Dataw ba ay gidama karisuwa biro no da. Matam karadi manglani kandok tunggi pun sida marik mahaw thok na nungay na hingba oyro. Ay gidama pabong dawaraw ba tawbigano. Pabong disok na tanggi dagi pun sida ahong bakasitang laklabadi kan na tawzakibani. Pabong gimita machagi da magwajaba nung sibi ba do ay loy na uye. Dataw ba sa amugtang pabong gimita yung biyo. Dataw ba nungay ba na nasarway raw ko. Mahaki konggol lido na haraw minokta na dagi may thongda layting oy rasano. Chedogi maroldo para ba da karigino khangda thawba mapisin tharai. Mapisin tharak labada gyan tarak to na. Ay natawri ba si Wuchum Libra? Laisa da lang siliba papsi madi punsigi ni ko. Laisa, nakakitsaur ba tamoy do di hainingay layta na thagatchari. Tasing na ingondagi hena matigtsaba ama nangi punsi da lakpo siya no. Maagpunong sibagi mayna miyoy bagi minong silay tabahay ba to ay oirare. Laisa, nangay budi waraw no ko. Mabunong sibayan man kiba na nangi punsi budi ay nasanari. Tasing na nangi way si tara ba da. Isyagi iral mayek siyang na urakli. Ngagpipam thoktraba ay budi,
nahakna mukta ngakpiramuko. Laisa sa thongdo tingjin phaklang nga thaja machinda menduna thamoi sokna kapli. Aibu kayoyo haibalo. Aibu may saksi ka karam khango haibalo. Kapo, pena ba kapo? Masida thong na ba nung sibay ruba na tro? Kapo. Masithong ni khangna karigi nung sinuri ba no? Ha? Ay gini tamlam dire khangna karigi nung sinuri ba no? Karigi nung sinuri ba no? Sangsinda na kangtol makong konjadun amuk pamtarai. Adubo da, ay gitamoy sinasu, dabo nung si Jerure, dagi nung si Satamni, tamoy si Dalat Jerure. Mama, nachayam na wari. Asam na warak ka ni Haibag kang ludiye, Mama. Kanada no ay gawa ba si Haijaga na ba si mo? Kanada no. Hausikti pum na makluy re. Manglantay bang pumbakay kre. Hingli ay ba't ang mga ramale. Laisa ang awi ang magapangkag oy na lenki. Nung ala doon ang tawba chido lagtok na bamadong, signature taw doon na Laisagi manakta tiyang lai. Now, Laisa hiplam badagi puk ako doon na pami. Tawba pakat na. Now, kaya gayam ba? Kaidore, ha? Kaidore, nang bukay no, hospital sa sira. Ay kem taw di yam ba? Aduga namay namin kay pom kayo tayo diba? Lao, hospital sa siba. Kuk chikpahin man bagini, ngayak lai adum pakini ba? Guli sakra ba? Chagre. Si, makada pamo. Tawba pamong da famki. Kay ginayamba. As pam da pamo si. Laisa na makada famki baga, tawba na makok to paibirai. Yani yamba, kashi tawri. Hawat ki tawba ga namtado na among pamtahali. Ay di nang naloy tawbiri dudi. Laisagi makok to namna. Now, Laisagi thamoy sembado madi ay tasing nakalakchay. Aingondagi hena matik jaba misak ama magi punsida laksano. Tasing na magi singlaba thamoy dudi ay maithire. Mahakumbi, magi thamoy masak khangbiba leram khidrane. Mafam dala liba iral sidi mutpa naida adu maklengdana lehorani ko now. Piyamba, hinjina khanjingano da. Laisa sarauna lehobani. Aduna magi chawraba thamoy ni dana. Chido mu urabada. Ay di kaw, ngarang mana divorce petition gi hari. Ay signature su tawraklabani. Laisa mapido makhuta tarai, thuna mapido taitok-tuna thingatna bhotnabada awaba oi. Chena ama sulagthok-tuna pi. Si pibiramo ko. Laisa da pirai, launing da chido bulok sinduna kanna paisili. Nako kara yang labana. Ngayak pothaw ko mai phajani da. Ko khaksik pabu kaidawegi natro. Phajale mo, ay bazar bukta thoge. Tasing badi Laisa ubra haina hanagi, Laisa bungai jaba mafam dudani mahak na chatlibadu. Thawba thokibaga thongdu nga sinja, divorce paper du yengi na mapi sinthaja, chedu bu mo hangdoktuna yengi. Laisa, nahakpu thagatchabadi, wahai kaya haiduna suloi banairaroi. Tasing na hainingai leita thagatchari. Aigi thamoy masak khangbibagi, nahakki lamansu singbagi loinairaroi. Ngakpi pham thoktraba aigi iralsisu yaradi ngakpiramuko. Tasing nangi wai kharasina thamoidadi palari. Nahakpu karamba misakno haibasu tai. Nahakki pandamda fangnaba haiduna aisu mapumada nijagi. Nahakki dadasu tekta kaida nangi mangda lepoisano. Laisa, aidi tasingna wa haibaijadi. Nafamda kari wai haigani haibasu ai khangde. Adubu nahakti thagatchabagi loiba nairaroi. Chi eduda aigi signature sa tawkrabani. 6 months ki matung soidana langkhalage. Nangi tungi punsida mai pakpi haibado oiro. Nangna ningjaba pumba sa thungjaro. Karigumba aina pangjaba yaba mateng leiraklabadi marup amagi ming haibirao ko. Thank you for everything. Laisa chi edu buta sinja mayadi ka matakta yengkhatunu wana khangi. Da thauba aigi aningba pambadi nangdi handak mapoksigidi aigi aningba pambadi leirol kayana pumkhri. Chedo mo makhutna paisinja. Da aigi awabasidi kanana sukraroye. Paper ru bathamduna makhutuni I. Aibu ngamgadra.
Mapinadi lepa leita sintha pena dubu makhutna chetna paishinjaduna. Laisa, karige duk thamoi sontharibano, karige iba ngamdribano. Machin anida jiksinja wana sign adu tawki. Sign tawba loiraba matungda pena du makhuttagi takhiduna chedubu munna yengduna lei. Ngasidi pumnamak loire. Aigi nungsiba, aigi minok pumba mutkre. Da tawba. Nahakna khangbidraba aigi nungsiba sidi mapoga simagi pamdagi mutpanaida lehauragani. Numidang yauraklabada Laisa kadagi tholaktuna yumgi akoibadu munna ningamda yengi. Numit kayanino aina yumsida laiba phangadaba. Saksangda changduna chaktubu thawai tana thongjai chak toknaraduna Laisa thawbagi kada changai. Yamba se chedo. Lauduna yengi sign tawramlabada nokfet tawna yenglamlaga chedubu cupboard manungda hapsiladuna. Now masi pumba nang leirambana ko. Yamba ngasidagi numit kharani ai yambagi kasida lejageba. Nang nalanikba matamdo adu faw leiba yani. Kanana kari haino layu kaino. Ngaikona nangi wahaido kaino mani kaidawre. Yamba aikoi dadado tholakani hai. Ma tholakladi ayumda leitaba yaroi. Adudi nang yumse. Yumsi yamdi nungsi. Adabu mafamsidi aigi horafam nati yamba. Aisu sahaurini haina mama baba pumnamak thadolakrise kusilakle. Adabu dada tholaklabadi ai leitaba yaroi. Aisu dada yam uningi. Now nang mafamsida amana laklaroidra. Oidaba hairamduna ai chatpa pamde. Yamba ai dadagi matung induna miramda chatlaniye. Thawbadi wa ngangba ngamda Laisada munna yengduna lei. Adubu aina lapna laikrabasu yambabudi thawai sina haksangda tindri phawba kawbasu ngamloi. Yumsigi miyoi khudimak yamba nahakpudi miss yam tawganiye. Now thawba changsinduna Laisabu mathada chetna konsili. Now aishu nangbu miss yam tawganiye. Nangna leiba mafamda ai nangbu unaba soidana lakaniye. Laisa khangba ngamda mapi thingba leita sinthari. Ai soidana nangbu unaba toina lakani. Yamba khangba ngamda hi kablai thawbana mathadagi lakthokpiduna mapi taithokpi. Si kaigi kapino nangna kaplaga isu lepham khangde. Toina pangphawnaraga loire. Aduga nangbu unabasu ai toina lakani. Lao tumtho lao nako kaloina chipatari. Hamungda hipne na Laisana. Yamba, pabung lo sumaina leiba se tawgano. Pabung do fazana wari sadana amta yengo. Now, nangna khangdaba yam lei. Laisa hiplambadagi hogatuna. Khangi, pumnamak khangi. Aina su aigi apopa ipado mirairoi. Adubu ipaduna sauribado macha aigi damak. Aibu phaningbagi damak nei. Yamba, pabung si yambagi babane haibada chawthokchaningai ni. Pabungi chawraba thamoi masak khangbiyo. Imado Yambagi mamada nati pabungi shuloi nabini mahaki sunu sijabini hojik dana mahakpu nusijari badugum pabung na shu imabu nusiram loidra thauba tumin lei leisha makhatai miyamgi sheba tawbase tasingna lu iyamba mama leitaba numito pabungi achenba leiramba yai pabungdi wakhidabra iyamba bu boarding da thamlakpadi yumsida kanana irenjana yengsinbigani pabungi thabak matasiga chehi kyano pabungna leibaki sheba tawrakniba miyamna yabagi natra. Yamba na warauduna leibagi mahut pabungi awabase khajikta uramlabadi ngasi lapnaribase lapnaramdabasu yai. Mamana leikidabadi mamagi laibagta tamlambani kanana khangni ngasi namangda lepliba aise hayeng kari oini haiba. Yamba pabung se an soisilakli hajiti pothabagi matam soisilakli amukta khanthabiyo. Now tumo thengi aishu tumningi. Tumdadi tumjarageda adubu khanti khalluko asangba kanda sangrasu khalloba. Numit kharani di haujinki Leo shu makhong chetpa ngamlakle Leo mingsil mamangda yengduna chatle. Mama haujikti ai chatpa loinamak ngamle ko mama. Machagi mata uraga harauna. Icha chatpa ngamle. Leo haraujana ko yengi. Tha phara matung nangi thabaksu chatpa huba yarani khalle. Mama, sidagidi noi ba mana wahala roi. Leo,
Mama wadiye. Nachanabani natawna aykhoybu wadiye. Mama, aykhoy hangsiti yum thoklani. Ado chanda haigano ko ay surprise piduini. Hairoi. Amadunadi kam kan thoklakani na hangamabani. Hairuna mama, yum ek yobaga ay chan manak chatuin. Hangsisibo, karam gandano laktisibo. Toma Lisa ki manak changlagtuna. Lisa, baba, kana laige. Kana salaiti pakhat kano. Thauba thabak chatki. Lisa tumin lay Tomal na. Thauba na ay bisi karino hayo. Kaibano baba. Nang yung si thadok chatlani hay. Aduga diverse paper do na karino. Lisa kari sukumde adu maglukthado na lay. Aduk thongna lay binang na nasagi hakidama kari lanthing na dabano. Yung sige maude nang ni. Thauba ki punsisu nangini. Karigino nang nasupang diba? Hayo, pumnamang nangi na khuta laybani. Karigino nang naloto na thamliba. Nangi damag ay lepli. Thawna khazita di layu khaidawrage ipagi bema. Si, hajiksu matam layri. Hojin khraga kanana so phaboirakloi. Lao ipagi tungina pumnamak haigani. Khuding makhangan gani. Baba, ay na maram oiraga. Da thauba bo amok anna nisagi ipakta langsinba. Ay pamdi. Yumse aigi oyu tamlamdabanani. Aigi laibagta dabo aigi oyu tamlamdabanani. Baba, dada nagyanta na sumdalay ba si pamdabra? Aigi di karisu kanbigano. Aduga yumsigi matik chaba maudi ay nati. Dana yegli ba sa tamdabuni. Karigo ba wakal na hinjin krabadi. Hana dagi hinangaw kibasiyay. Aigi hay babo. Dana gyanta na sumdalay ba si. Sidagi na pamba karisu layte. Ay, matik chaba di misakto na tine, nang nine, nang nakarigi khangdribano. Misakto bu pa na nungsido na su. Achumba angan balambida kutsamdo na pukibadi. Kanana no, hayo, nang nanatabro. Panasaktam dubu urabasu, nang nalamsingdrabadi, mahakayoy kani. Baba, tuglo ka ba? Pumnamak to, ay kita magtani. Kanagi sunati. Ay gitabak ni. Dadagi laman kumjeram ni ba ni baba? Pumna magsimbal tong ni. Panaway doon na siya nang tauba bunong sidihayo ni. Hayo! Nang tauba bunong sidihayo. Yengo, nasagi saktan pa mo ba yeksik na? Hana karam na layramge. Hayo! Nang hojik na karipibam da. Baba, sida ba tauba gitabak nang wandang hiyan ba kananay di hay kway ba no? Baba, toklo ka ba? Ay karisu pamdre. Pumna magluikre. Ay dana waga tabat-tabak amata tawba pamtiye. Wa makataram da thoki tomal jakna. Oh, ipagi bema othok na supangkre dako. Karigino aduk thong alay triba. Masina nangi hakchang na lay hay base khangdriba kaygino. Bema, kayno nang natawriba sibo. Nangi damag ipari wada bangamdine. Numit mana sumaujin kibana ngasi diliyo makongchat pangamladana. Mayumna thunglari. Sursu machagi pibam urabada haraujay. Me mana. Liyo, yare dana. Hajikti isugi pibam si urabada. Mabok sirabasu yare. Mabok, kay yadam na hairi bano. Hajikti kanasu wararoye. Wabagi matam loirabani. Rina harau bagi mapi irachen Liyo bunung sinayengi. Liyo su Rina di yengi. Rina, ay na ada layrikan. Nang nayumsigi amadi. Ay gidamak hotnabiba mayamdo. Kau ngamlaroy. Thank you, Rina. Why do ta na bagidamak tawkiba nate? Kanana te kana tawkiba ni ID. Se, nangi piga beka lerapani. Pamri yengo. Pami. Yengda di yeng ko dana. Hana pami. Yengda suyarani da. Machan gini kana lejarak pa box to pay duna. Leramu ko. Ay san manak to fat chatloge. Ay ma. Hayeng chatlo dana. Mama, chanduning ba na yadri? Ay gipibam si among tiyang halogi ba? Noy call ka tawlo ko. Liyo haraw na machan buuning maging may natulaki.